ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤꯁꯦ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯀꯔꯥꯏꯗ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜ ꯎꯕꯗ ꯄꯥꯕꯗ ꯈꯪꯉꯝꯒꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯅꯦꯕ ꯑꯩꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯗꯣꯔꯤ ꯑꯗꯣ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯝꯃꯤ ꯑꯗꯣ ꯏ ꯂꯧꯊꯣꯛꯄꯒꯤ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯁꯦ ꯑꯩꯒꯤ ꯅꯔꯚꯁꯦ ꯊꯤꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯦꯕ ꯅꯔꯁꯅ ꯑꯗꯨꯅ ꯅꯔꯁꯅ ꯍꯣꯠꯅꯔꯤ ꯀꯔꯥꯏꯗꯒꯤ ꯑꯣꯏꯅ ꯏꯁꯦ ꯂꯧꯔꯗꯤ ꯐꯅꯤ ꯍꯥꯏꯅ ꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯏ ꯂꯧꯔꯤꯁꯦ ꯔꯤꯁꯇ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯏꯟꯖꯦꯛꯁꯟꯁꯦ ꯌꯥꯝ ꯀꯤꯖꯩꯑꯕ ꯑꯗꯨꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯇꯣꯏꯅ ꯃꯤꯠ ꯎꯏꯁꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯨ ꯕ꯭ꯂꯗꯁꯨ ꯄꯤꯕ ꯂꯣꯏꯔꯦ ꯄꯤꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯏ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤꯐꯥꯎꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯅ ꯃꯤꯡ ꯀꯧꯔꯛꯄ ꯉꯥꯏꯔꯤ ꯏ ꯔꯤꯄꯣꯔꯠ ꯂꯥꯛꯑꯗꯤ ꯗꯥꯛꯇꯔꯅ ꯃꯤꯡ ꯀꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯐꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯃꯁꯥꯒꯤ ꯃꯤꯡ ꯀꯧꯕ ꯉꯥꯏꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯌꯦꯡꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕꯔꯥ ꯌꯦꯡꯉꯣ ꯈꯪꯕꯤꯕ ꯇꯥꯔꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯔꯤꯄꯣꯔꯠꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯅꯤ ꯑꯗꯣ ꯌꯨꯝꯗ ꯍꯟꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯕꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯄꯥꯟꯆꯒ꯭ꯔꯥꯝꯗ ꯌꯧꯔꯦ ꯑꯗꯣ ꯁꯤꯒ ꯃꯟꯗꯤꯔ ꯑꯃ ꯎꯔꯤꯁꯦ ꯑꯁꯤꯁꯦ ꯕꯗꯜꯄꯨꯔꯒꯤ ꯃꯟꯗꯤꯔ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯣ ꯑꯁꯤ ꯃꯟꯗꯤꯔꯁꯦ ꯕꯥꯔꯥꯛ ꯇꯨꯔꯦꯟ ꯃꯄꯥꯟꯗꯅꯤ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯕꯥꯔꯥꯛ ꯇꯨꯔꯦꯟꯗꯨꯅꯤ ꯑꯗꯣ ꯒꯥꯔꯤ ꯊꯥꯎ ꯂꯣꯏꯅꯕ ꯍꯧꯖꯤꯛ ꯁꯤꯗ ꯊꯥꯎ ꯍꯥꯞꯄꯒꯤ ꯉꯥꯏꯅ ꯆꯠꯂꯤ ꯑꯗꯣ ꯃꯌꯥꯝ ꯃꯝꯖꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯧꯗꯣꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯝꯖꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯑꯃꯝꯕꯗ ꯀꯩꯅꯣ ꯇꯧꯕ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯦꯡꯉꯔꯣꯏ ꯑꯗꯨꯅ ꯑꯩ ꯁ꯭ꯋꯥꯏ ꯃꯇꯦꯛꯇ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯄ꯭ꯂꯤꯖ